Image Paodam Ming Tabiriba Kwai Punumapu Ahan Maktada Ketrimi Monindro Taram Noksari. Ngasigi Maruiba Pau. UNLF ki Hanagi Chairman RK Megan Ifala Tunakre. Myanmar ki Nupi football team Kaksinglam Khaida Myanmar Harau Taram Okre. Lanina Udhab Thakre Maharashtra ki Chief Minister Oina Wasak Laukre. Hauzik ngasigi mapungiba pau amuk lobirasi. UNLF ki hanagi chairman RK Megan Alai Sanayama haukiba lisingni tarada security na farmatung Gawati ki central jail da sahi tara lero matung thasi mapanda jail da ki thado kraga mapam khangdana lera khiba dunga sinung til pung ama minute kuntare lom tabda Delhi dagi Indigo flight ta Ifal International Airport ta maki machanupa singlen amadi maki ukil gunadhor ga punna thunglakre. RK Megan Ifal Airport Thunglabada, Mark Imunung, Kairoi Kai Amadi, Tongan Tongan organization singing Chakana, Lay Parihuktan Harau Taram OK. Mana Airport to give Miam Golena Kaisampatam Lalaga, Kangla, Changnabahonabada, Kaisampat, Tong Lantuk Lakpada, Mapamaduda Hana Leramba, Police Singna, Ting Badagi, Kaisam Tonglom the Talaga, Yaskul Secretariat among the Lalaga, Kangla the Changnabahonabada Amuksu, Kangla get among the Ting Badagi. Megan gi loina bi event pesak amadi machan pat chinglena ngangna rab matung Megan jauna gari ahum kangla da changhanduna khurmlo matung nungthil pung ani minini phum ngarom tabda laifam lena sida leiba chingkhai pukri yenglaga maki ponapam ya school da changki Megan bu okna ba hicham yaicham pat amadi morang khom lambi da miam lei paring paiduna ngaina namki Ningsing Bayabadi RK Megan India ki mayok lan haubani haibagi maralda NIA na farga jail da chahi tarat thamlo matung chahi nifu marigi matung da mayum da halakebani Kwegi haugi ba liklamgi tangka ke masin ari ba matam da gi na shi fauro ba kyamsi masin wakhal tokhal tokhal shakka hajiga al masi jangbari kudo jaba people get a book Manipur issues in she Yammer complex over set of few nanically on the board. The park Yamna she wouldn't live in the film. She didn't make it. Manipur sector. Science and Technology for Sustainable Development Hybrid Theme the State Level Science, Mathematics and Environment Exhibition SLSMEE for Children 2019 TZ Higher Secondary School Imphal Dangasi Education Minister Ts Radheshyam Hudokrai Exhibition adu the Science Unit Department of Education as Sinmani Toromaduda Wangang Laduna, Minister na Haikibada, Sustainable Haiba Asi, Modern World gi Magic Wordni, Hauzaki Mirolna, Ekoi Pangliba Resourcing Pumba, Senatokrabadi, Tungi Mirolgi, Karimata Lemora Roy, Masinamarum Meruduna, Science, Amasung Technology, Kutanga, Tijin Humdina Masung, Nainaduna, Sustainable Oiba, Method Sing, Developed Toba Maru Oi. Maramaduna Science, Mathematics, Amasung Technology asi Ekoi Apaba, Tungi Mirol Gidamak, Yamna Maru Oiba Source Amani Haiki. Tharumapu Oikeba Commissioner Education S. KH Ragumanina SLSMEEG Sub-Team Sustainable Agriculture Practices, Cleanliness and Health, Resource Management, Industrial Development, Future Transport and Communication, Educational Games and Mathematical Modality Haiba Gimatang da Sugai Warol Singh Thamki. Educational Games and Mathematical Modeling Gimatang da Sugai Warol Singh Thamki. State Level Exhibition Nasida Zone Tarato
की महिरोइसिना मॉडल याखे माथोई एग्जिबिट तौरी एग्जिबिशन असिदगी खनगलबा एग्जिबिटर मंगा ईस्टर्न इंडिया साइंस फेयर कोलकाता मथंग चही लिसिंगनी कुनगी जनवरी 13 फाउबा पांगथोकदबा क्विज वर्क एक्सपीरियंस कैंप सरुक यारुगनी हाइरी संगाई फेस्टिवल 2019 की सरुक म्यांमार अमसुंग मणिपुर की नुपी की फुटबॉल फ्रेंडली मैच साननबगीदमक म्यांमार की नुपी फुटबॉल टीम ngasi मणिपुर दा थुंगलखरे कक्सिंग लमखाई दा मियामना सानरोई सिंगबु हराउ तराम ओखरे म्यांमार की नुपी फुटबॉल सानरोई सिंग अदु ngasi नुंगथिल कक्सिंग लमखाई योरकपदा कक्सिंग असेंबली कॉन्स्टिट्यूएंसी की एमएलए यंगकोम सुरचंद्र कक्सिंग म्युनिसिपल काउंसिल की चेयरपर्सन नौरेम संजित कुमार काउंसिलर सिंह जॉइंट नॉन गवर्नमेंट वॉलंटरी ऑर्गेनाइजेशन जंगबो ऑल कक्सिंग स्टूडेंट्स यूनियन अक्सू कक्सिंग लमखाई बाजार बिजनेस वेलफेयर बोर्ड देशे कक्सिंग अमसुंग कक्सिंग पब्लिक स्कूल की ओजा सिंह अमसुंग महिरोई सिंह यावना हराउ तराम ओखी मफम अदुदा सानरोई सिंह अदुबु गमियाम गा अचा अथक सिंह चामिनखी म्यांमार की नुपी फुटबॉल सानरोई सिंह अदुबु ओकपगी थोरम अदु कक्सिंग म्युनिसिपल काउंसिल स्पॉन्सर अमसुंग मणिपुर स्टेट कोऑपरेटिव बैंक कक्सिंग ब्रांच न को स्पॉन्सर ओइदुना सेनखिबनी म्यांमार दगी ngasi मणिपुर दा थुंगलकिबा नुपी फुटबॉल टीम अदुगा मणिपुर की टीम गा सानगदा फ्रेंडली फुटबॉल मैच हयेंग नवंबर 19 नुथिल पुंग अम ताब मतमदा डिस्ट्रिक्ट स्पोर्ट्स एसोसिएशन डीएसए कक्सिंग की सानबुंगदा सानगनी मैच लोरब तुंगदा कक्सिंग असेंबली कॉन्स्टिट्यूएंसी की एमएलए वाई सुरचंद्रना कक्सिंग गार्डन दा सानरोई सिंह अमदी म्यांमार टीम की ऑफिशियल सिंह अदुबु ओकपगी थोरम अमसु पांगथोकनी हाइरी अमरोमदा म्यांमार की नुपी सानरोई सिंह अमसुंग ऑफिशियल यावना मियो यांखैनिथोई मोरे ट्रेड सेंटर दा मणिपुर गवर्नमेंट एक्ट इस पॉलिसी कमिटी की कोऑर्डिनेटर सीबदत्त लुवांग अमदी सुपरवाइजर शरद माइबम अनिना चाकलेन अमगा लोयन ओखी ओकपगी थोरम अदुगा मरी लेना सीबदत्त लुवांग कोऑर्डिनेटर एक्ट इस पॉलिसी कमिटी मणिपुर गवर्नमेंट असुमना फोंदोखी मणिपुर दा ऑनरेबल चीफ मिनिस्टर एन बीरेन लुचिंगबा अनोबा सरकार हेक सेंबगा प्राइम मिनिस्टर की एक्ट इस पॉलिसी की मंगलान अदु मंगफाउनबगीदमक मणिपुर गवर्नमेंट की एक्ट इस पॉलिसी कमिटी ऑनरेबल चीफ मिनिस्टर न चेयरमैन अमदी आरके शिवचंद्रन कन्वेनर ओइदना पाइखलकपा एक्ट इस पॉलिसी की पांडमदा साउथ ईस्ट एशिया लेबाक सिंह म्यांमार याउद्रगदी समनबा यारोइद्रबनिना लेपाक अनिसी अफबा मरी हान थंबा मथौ ताई हाइना खनबा अदुगी मरक्ता वुमेन फुटबॉल एग्जिबिशन मैच असी सही खुदिंगी नवंबर थादा मणिपुर सरकार न इनिशिएटिव लौबिरगा अमदी स्पॉन्सर तौरगा पांगथोक तुना लाकपा अदुगुंबा वुमेन फुटबॉल एग्जिबिशन असी कैलेंडर प्रोग्राम अमो ओइरबनी हाइना फोंदोखी हौजिक चाय नदुना लेरिबा बॉर्डर पिलर नंबर 42 नुंकाम सतांग विलेज दगी बॉर्डर पिलर नंबर 42 फाउबगी मरक्ता सब्सिडियरी पिलर 15 युननबा होनरंबा सिंह मियामना थिंख्रे ngasi ayuk इंडिया की सर्वे टीम टी खारविंगर सर्वेयर जॉयदीप मोंडक मल्टीटास्क सर्विस अक्षय बोरो परमानेंट पोर्टर अमदी सोयमिनथांग सिंगसन ई टेनोपल पीडब्ल्यूडी पीपा मैथ्यू दंगसवा एसओ टेनोपल पीडब्ल्यूडी गुनेंद्र सेराम रोड मोहरी टेनोपल पीडब्ल्यूडी लोइनना म्यांमार की मैकेदगी म्यांमार की सर्वे टीम उ हिन लिनजार असिस्टेंट डायरेक्टर म्यांमार सर्वे डिपार्टमेंट लुचिंबा मियोई तराहुमदन साबा टीम सिंगना चयet नाइबिबा बॉर्डर पिलर में फुनिथोई यौशिलकपगा इंडिया की सर्वे टीम सिंग अदु मरिंग उपारोप असेंबली इचम अमदी नुंकाम सतांगी खुंजा सिंगना हान मिहाइबा बॉर्डर पिलर में फुनिथोई की मफम अदुदा पुसिंदुना यंगनकी अमदी खुदम ओइबा याबा पोलम कया पुथोक्तुना सर्वे टीम द उठकी लोनना हौजिक लेरिबा बॉर्डर पिलर में फुनिथोई असि आरानबनी मसी इंडिया रोमदा मीटर चनीनी फुनिथोई हेंजन संगसिलगै युंगसिले हाइबा वाफम सिंग थंबगा लोनना चय नरिबासी तंग ताबा अमा खंगद्रिबा फावबा सब्सिडियरी पिलर सिंग युंगबा यारोय हाइना धमकी तुंगदा टी खारविंगर सर्वेना मियामी वाफम तारदुना हाइकी असुमना चयet नबा लेरिबा लैरी हाइरबनिना मरिंग उपारुप असेंबली इचम अमदी नुंकाम सतांगी खुंजा सिंगी माइकेदगी इंडिया गवर्नमेंट सर्वे ऑफ इंडिया म्यांमार गवर्नमेंट अमदी मरी लेनबा डीसी सिंगदा अथुबदा चेरोल अमा पिबिरो हाइकी
loinana chayetnaba leirabani na subsidiary pillar yungbagi thabak makha tana yanaba ama leitrio fawba leplagani haina khunja singda thamki supplementary pillar yungani haina tauba se ai hakchang amdi thawai animak na yaningde maramdi asi aikoi hanadigi hauna center boundary yamna lei adu leibudugi mafomdagi 240 meters helaga makoina yungngai taubudu aikoi amadi marine peoples na yaningdaba phongdokchari aduna karigumba asigi tangdabi solution amicable solution puratri fawdi thabok ase sarkarna lepiu aduga asida kari problem tholapa hendokta inconvenience leiba khudima ase akhoi maring uparup assembly na Ichamgi Information Publicity Secretary D. Solomon Fungdo Kibada Mamang the Survey of India ki official sing lakpada chaba memorandum pisin kiba laikrabani border pillar marfumathoi marfunithoi marfuhumdoi ki khunja singi ayaba ama phawba yaudana makhoina lakpa si yamna pendi haiki aduga area sigi civil administrative ki DC amadi mari leinaba singna khunja singda paw pibiraktaba amadi ngasi mafam asida lakpada yaubiraktaba si miyamna pendi haiki Manipur gilam sokpa yaroi haina miyamna lauri cherakta asumna lona lakpa si laibak thi wafamni haiki R Koyangam Vice President Maring Uparup Assembly Maring Tribe ki apex body na makata na phongdo kibada survey team na meter chanini funithoi India romda changchilaga subsidiary pillar yungsinna honoriba asi yaningde karigumba tangtaba amal leitrio fawba thabak asilepiu masida pamdaba thodok sing tholakpada Maring Uparup Assembly na daita lobangam loi haiki akoi every mipum khuding makna asoiba kaisu puthokpa yaroi haiduna mayam lepminaba tanja sida akhoi mayam bu khanghandana lotna tawbigi moongda lakpa haibase akhoi area sigi lam sigi ngakliba khunja singna masi pendaba phongdokchaba si akhoina leijai aduna karigumba masi akhoigi traditional border pillar sigi matang sida solution ama laktri phawbadi masi kargi orasu akhoi subsidiary pillar se mohoina yungni haiba mayamsi yungbi gnu haibagi akhoigi stakeholder gi pamjabani aduga border sida chumna thabak asi paikhat piu chumna thabak asi yangsin biu haiduna masi amuka hanasu akhoi appeal tawjabani CME on quality in healthcare and illegal aspects of healthcare haiba topic ta khananabagi thorom ama ngasi RIMS ki mini auditorium de pangthokre ngasi gi thorom aduda Dr. PM Bhujang Head of Medical Education Sir HN Reliance Foundation Hospital Mumbai Dr. Tomcha Khuman State Nodal Officer Quality Medical Directorate Dr. Brojen Singha Akoijam Dean RIMS Imphal Amadi Dr. T.S. Achauba Singha Professor Department of Medicine RIMS na athoiba thaumapu amadi akhana mitung oina saruk yakhe Quality in healthcare and legal aspects of healthcare haiba hiramasida ngasigi athoiba mitunglen oiriba Dr. PM Bhujang na macha khaina healthcare sector singna ngakna chatnaba honaba tangai fadi hainasu phongdoki Kha Maikei ngakpa apun ballup na sindur ngasi poinu ginini panba sagol se numit November ki tang kunipan da Kaksing supermarket leiba kaithel lairemba lairembi anigi harau mathoi kabagi thorom ga loinana saphong bagi thorom pangthokre thoromasi mitop mian chagi lining na kan khibana metegi ariba lurba lefam singbu nam sinduna thamluba adu nahununa saphong namagi demak tha Kha Maikei gi oina pangthokpani ngasigi thoromda lairemba lairembi gi mafamda khunjau lechaunaba chahonga honaba amadi punsi nungsangna nunga yaipana panaba loinana asi anan leitanaba thauni jaki Jiribam district ki miyengpham oiriba ima kaithel asida public toilet thamduna hygienic oinaba kan honarabasu NH 37 gi foreigner check post manakta urinal thambasina micham miyam da amadi kaithel phamliba miyoi singda yamna nuaitaba ama phawle Mari lenaba authorities singna miyeng changbiduna lu nana thamnaba honabiu haina phongdok narakli
namthiba manam masina dukan phamliba kayada yamna nuaitaba amasung hakchang sokpa yaba kaya oire hiramasida mari lainaba authority na miyeng changbiduna niyom gi wangmuda sarve urinal asi lokthok piyu haina miyoi kayana phongdok narakli ngasi nungtil jiribam gi PWD guest house da Manipur Food Industries Corporation Limited Government of Manipur gi vice chairman K Sarat Kumar Singh na chair logdun pangthok kiba mifam amada jiribam district asida haurak liba naharol kayabu drugs ki paktagi kalhaunaba amadi apaba samaj ama semnaba pandamda war on drugs association woda jiribam koba association ama semkrei nauna sem kiba war on drugs association jiribam gi oina miyoi mapan saba executive council ama semkrei Y Chandra Sakhi Devi president M Brojendra Singha amadi P Komlakanta Singha vice president P Jiten Singha General Secretary A Aruna Singha Finance Secretary amadi Executive Member Singh oina M Santa Singha A Zonita Singha A Sana Singha amadi Chief Advisor oina K Sarat Kumar Singha bu mifam nakhan ki loinana lakliba December gi tang ama World AIDS Day gi tharomsu jiribam da pangthok pa haina wareps lauki Shiv Sena ki President Uddhav Thackeray Maharashtra ki Chief Minister oina wasak laukre Legislator ama oidana Maharashtra ki Chief Minister oina wasak lauba Shiv Sena President Uddhav Thackeray na nipan suba miyoi oire mamangda legislator ama oidana Chief Minister hana oikraba singdi AR Antule Basanta Dara Patil Shivaji Rao Nilangekar Patil Shankar Rao Saban Sushil Kumar Sinde amasung Prithviraj Chavani makhoi tarukmak Congress ki lusingba singni aduga NCP gi chief oiriba Sharad Pawar suni sahi yankai mapan surba Uddhav Thackeray bu Shivaji Park chief minister oina wasak lo ki Indian Constitution gi provision da assembly natraga council gi member oina chief minister oibat oidana chief minister oibat tarabadi mak adu tha taruk ki manungda legislature gi member ama oigedabani English machapan marifugi junda chief minister oina wasak lodna AR Antulena ahanba house ki leader ama oikibani tha khara sida naga peace talk chathadun lakpana yamna maru oiba tangkak amada lakli adu moinamak naga rebel group NSN IM ga security force ka gi akanba di mongda yanadri Nagaland gi Mon district da NSN IM da yahonaba honarba miyoi kuntrani thoi security force na kalhauri hairi Indian Army amasung Assam Rifles na pundana November kurmathoi da operation ama chathaki maduda NSN IM gi cadre ani su phagat ki rebel group ki makai digi di adugumba thabak chathaki ba leiti hairi Naga youth sing bu makhoi masana camp lakchabani madu ceasefire thugai bi wapum karisu leite masi Naga gi puari amasung political hak ngak senabagi wafam ni haiki hauzik aroibada maroiba pau amuk hana pizari UNLF ki hanagi chairman RK Meghan infal thunglakre Myanmar gi nupi football team kaksinglam khaida miyam harau tarama okre loinana Uddhav Thackeray Maharashtra ki chief minister oina wasak laukre ngasigi damak tadi image Paodam pijo matang asi lusinjari miyambo amuk hana kurumjari